Akasbani Imphal Nayeni Devi na pau pajari ahan bada maruaiba pau Mukhymantri Nongthombam Biren Singha hairi Pradhan Mantri Jan Dhan Yojana Malengi khwadigi chawba financial inclusion scheme oire Mukhymantri Nongthombam Biren na Rajyapal Lakshman Prasad Acharya ga ngarang Raj Bhavan da unaduna Rajya asigi santi rakjagi phibanggi matangda khanakre Water Resources Mantri Awangbo Newmaina Hari Manipurda Hokiba Chahi Khara asida amukta chukhidriba mawongda kumsi chahi asida nongjubana ising chawgi awaba mayuknabani amasung nongchup Bengal gi BJP na kaukiba pung 12 gi banda rajya adugi mafam kharada hingsa thokle hairi Mukhymantri Nongthombam Biren Singha hairi Pradhan Mantri Jan Dhan Yojana PMJDY Malengi khwaidagi chawba financial inclusion scheme oire mahakna hai scheme asigi makhada atai lebak singda misingdagi scheme asigi beneficiary ne hena wangle social media da thagatpa warol amada Mukhymantri na hai asigumba singthaningai oiba maipakpa si Pradhan Mantri Narendra Modi gi asanba meeting adugi makhada oithokpa ngambani Mahakna hai Pradhan Mantri Narendra Modi na laibak asibu chawkhatnaba lepaleitana honari hawjik phawbada yojana asigi beneficiary koti 52 lakh 12 hele masi European Union amasung United Kingdom gi apunba misingdagi helabani Sri Birena hai Jan Dhan Yojana asigi apunba nupi beneficiary na koti 18 lakh 53 ni masina Russia gi apunba misingdagi hele rural amasung semi urban area gi beneficiary koti 35 lakh 53 oiriba asina USA gi misingdagi hele hawjik phawbada mudra loan pitakhiba asi lupa koti lakh 30 romni masi Ethiopia gi GDP dagi helabani Sri Birena hai hokhiba chahi tara asida mioi koti 53 henbana Jan Dhan bank account hangdoktuna lupa koti lakh 2.13 henbagi senpam bank account singda deposit tawrakle PMJDY na mioi koti 52 rom bank ki khudong chaba piduna leibak asida leiriba nagarik sing sakti piduna financial inclusion da awonba purpada chawna mateng oiri mission asina lairaba mioi singbu sel tungchinbagi khudong chaba piri Mukhymantri Nongthombam Biren na Rajyapal Lakshman Prasad Acharya ga ngarang Raj Bhavan da unaduna Rajya asigi santi raksagi phibanggi matangda khanakre unaba duda Mukhymantri na hawjik oiriba Rajya asigi santi raksa amadi security gi phibanggi matangda Rajyapal da pawdam khi luchingba nina Rajya sida santi amadi tangdu leitaba phibam puraknaba yauna tongan ba wafam singi matangda khanakhi hairi panba yabadi Sri Lakshman Prasad na Rajyapal oina thabak paiba hawkhraba matungda Mukhymantri ga unaba si masina ahanbani Water Resources Mantri Awangbo Newmaina hairi Manipurda hawkhiba chahi khara asida amukta chukhidriba mawongda kumsi chahi asida nongjubana maram oiduna mafam kayada ising ichaw thokpagi awaba mayoknabani Akasbani amasung Durdasanga akhanna unaba amada matrina hai kumsi chahi gi oina nongchukhibagi chang asi millimeter 2 romni me tang 19 da ising ichaw thoktuna turel kaya longnambal kaikhi hairiba thong asi July 2 da amuk anna thokki Mahangna hai lamphel da lairiba maru oiba office quarter amadi school sing ising thumjiliba si lamphel patki ahenba ising chi thoktuna phanaba honari mahangna hai lamphel pal asi akutpa mafam oibana atai mafam singda ising kangkraba su mafam asidati ising tungduna lei adumoina ma lamphel da lairiba quarter karadi mahu sagum ising thumdre machigi maru oiba maramdi lamphel patki mafam sing ko thoktuna pat asibu sengbatna ba honabadagini Mahakna hai pat asihi tangkhai haibadi ekar chamaromdi phutkun luna kothokle machidagi ehenba ising aduna samusang ukugi khuthangda nabul ture lomda chithakhinaba pam seasonodano honari mahakna hai For last 50 years kumsi nong chuhi ba changumna chuhidri hana halmani nong chubagi level se up to 200 mm phawa chuwe
Hojik lamphel si lowland areas oibanina nong chubagi matungda most of the places dried orapakanda lamphel romda ising si lakbani lamphel ayamba mafam si thumda basi komsi se khoi lamphel water body semba dredging tawbasi hojik tangkhai khatang challi 100 koina dredging tawbasi 20 feet depth of over tawkre hojik asige lamphel dagi ising si nambol da tananaba samusang han ko bum famadu gate pali lekai gi missing na khan se diet sembagi diet habati hoi dredging to thokpa lepak se dumping area diet mari lei diet mari si sabagi maramda ising thumpani habse de adu di concept la le adu hauji samusang da gate hangde habse hangaga leibani Kakching Police Commando, Assam Rifles, Gorkha Rifles, Amadi, BSF ki apun bakangbo manangas he yu Kakching Jilagi, Wabagai nating Kongkul Palida, Tibu Humbagi Tabaksa Tabada, Kusu Kulai Kaya Pagat Kre, Pagal Abakulai Singi Manung the Stain MKB rifle ama, 12 bore single barrel rifle ani, 9mm pistol ani, hand grenade mapan, stun grenade ama, nung may maru kaya marum, yauri. Manipur Science and Technology Council must take Imphal Hinduna Numit Umi Jathagataba Science Motivational Program Asidagi Tag El Patalaiba Master Complex Horagani Program Asigi Maruiba Pandamdi Mahiroi Chingda Science Ki Loksingyani Hengat Anduna Science Pro Subject Amoina Launabani Tabi River Pawasi Akasbani Faldagini Nongchup Bengal gi BJP na kaukiba pung tanan thoigi banna mafam kaya da dukan sing hangnadre lambi sorok singda ahenba police force thadok pamdaba thodok thoktana ba honari marak asida Nongchup Bengal gi Mukhyamantri Mamata Banerjee na sabapati oiduna ngasi nabanada raija gi mantri mandal gi mifam mamma pangthoklaba yai raija sarkar na karmachari sing office karak na ba khangan khiba leirabani office karak ta basingi mathakta thabak lokat kani hairi Nongchup Bengal gi mafam kaya da Trinamool Congress amasung BJP gi karmi singi marakta khana chainaba chauna thokle South 24 Parganas da ban saugat pani haiba BJP gi karmi kaya marum police na phajin khre Tripura gi sing ichawgi mafam Kendra gi Griha Mantralaya gi Joint Secretary na luchingba mihut kangbu amana ngasi yengsilagani mihut kangbu asida Kendra gi lawu singu selthum jal sakti rural development amadi road transport amsung highways Mantralaya singi official sing yauri raija adu da sing ichawna maram oidana mioi lising humpurani thoi hena relief camp jamri marphudrani thoi da changjapam logduna leiri masigi manungda mioi lising yang khairomdi Gomati jila da hangba matam gharagi relief camp singda changjapam logduna leiri district administration na awaba nanglaba mioi singda chinjak thaknaba ising hidak langthangna chingba tengbangi polam singyen thongpagi thabaksu chathari ichawna soalaba Gomati amasung sipai hijala jila singda SDRF amasung NDRF ki punna tim tarama thoina mi kanba amasung tengbang pibagi thabak chathari Micro, Small and Medium Enterprises Promotion Council of India na Nagaland chahi amada thabak lising tarai hena pinaba thorang tauri council asigi chairman Pradeep Mishra Sarkar na hai council asina raja sida retail trading guarantee scheme amasung kisan training guarantee scheme ani chahi asigi September October tha sigi manungda hodoknaba hotnari mahana makhatana hai raija du da petrol yauna thau singi stock marang kaina leiri dealer singna miyamda thau marang kaina phangana ba thabak paikhat kadabani stock da thau marang kaina leirabasu thau yen thoktaba petrol pump singi mathakta aingi oiba thabak lokhatkani haina mahana phungdokhi Arunachal Pradesh ki mami mama natungna antarjati gi ngangkhai paringda sambal khajinduna ngangkhai wangmadagi mitop changsilakwa thingnaba Grihamantri Amit Shah da ajakre New Delhi da Grihamantri Amit Shah ga unabada mama natungna hai Arunachal Pradesh na Bhutan ga kilometer chamo humpu China ga kilometer lising amasupna marifu amasung Myanmar ga kilometer chamri nifu ngangkhai gi saruk lonari Aroibada maruiba pau amuhana Mukhyamantri Nongthombam Biren Singna hairi Pradhan Mantri Jan Dhan Yojana malengi khwaidagi chawpa financial inclusion scheme oire Mukhyamantri Nongthombam Biren na Rajapal Lakshman Prasad Acharya ga ngarang Raj Bhavan da unaduna raija sigi santi raksa ki phibangmi matangda khanakre
Water Resources Mantri Awangbouni Maina Hari, Manipurda Hokiba Zehi Kara Sida Mukta Chukidriba Maungda, Kumsi Zehi Sida Nong Jubana, Ising Jawi Awaba Mayuk Navani, Amasung, Nongchop Bengal Gibi Jepina Kokiba Pungtarani Togi Banda, Raja Dugi Mapam Karada Hingsatokle, Hari, Paulo Jere.